ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯃꯝꯂꯤ ꯇꯧꯔꯛꯂꯤ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎ ꯃꯥꯒꯤ ꯃꯀꯣꯟꯗ ꯆꯪꯅꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯌꯥꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯦ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇ꯫ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯈꯣꯏꯃꯨ ꯃꯥꯗꯤ ꯈꯨꯜꯒꯤ ꯄꯥꯠ ꯑꯆꯧꯕ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯈꯨꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯉꯥ ꯐꯥꯔꯤ꯫ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯈꯨꯗꯩ ꯃꯆꯤ ꯑꯗꯨꯒꯤ ꯅꯥꯃꯩꯗꯨꯁꯨ ꯆꯦꯠꯅ ꯌꯦꯞꯇꯕꯅ ꯍꯟꯖꯤꯟ ꯌꯦꯞꯂꯕꯁꯨ ꯍꯦꯛꯇꯃꯛ ꯅꯥꯟꯊꯔꯛꯏ꯫ ꯃꯈꯨꯠ ꯂꯩꯈꯣꯝ ꯇꯩ ꯈꯪꯗꯦ ꯇꯩꯗꯦ ꯈꯪꯗꯦ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯃꯩꯗꯨꯁꯨ ꯍꯟꯖꯤꯟ ꯌꯦꯞꯂꯤ꯫ ꯈꯣꯏꯃꯨꯅ "ꯈꯨꯠꯇꯩꯅꯤꯅ ꯀꯔꯤꯅꯣ ꯌꯦꯞꯂꯤꯈꯩ ꯑꯁꯨꯝ ꯅꯥꯟꯊꯔꯛꯄꯁꯤꯕꯣ? ꯑꯩꯅ ꯍꯟꯖꯤꯟ ꯌꯦꯞꯈꯠꯂꯤ ꯈꯪꯕꯩꯅꯤ ꯃꯥꯅ ꯍꯦꯛꯇ ꯇꯥꯔꯛꯏꯁꯤ꯫ ꯃꯥꯗꯤ ꯌꯦꯞꯄꯗ ꯉꯥꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯕ꯫ ꯁꯨꯡꯌꯦꯞ ꯍꯦꯛ ꯌꯦꯞꯄꯣꯏ ꯇꯥꯅꯤꯡꯗꯖꯣ꯫ ꯑꯁꯨꯛ ꯌꯦꯠꯄ ꯈꯨꯗꯩꯁꯤꯕꯨ ꯀꯩꯅꯣ? ꯅꯨꯔꯥ ꯍꯦꯛ ꯑꯣꯏꯊꯣꯛꯅꯤ ꯁꯥꯎꯔꯗꯤ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯃꯌꯨꯝꯗ ꯌꯥꯝ ꯆꯪꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯃꯝꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ." ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥ ꯐꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯃꯝꯁꯤꯜꯂꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯝꯂꯦ ꯍꯥꯏꯗꯨꯅ ꯐꯥꯔꯝꯂꯤꯕ ꯉꯥꯗꯨ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯀꯣꯝꯗ ꯀꯨꯝꯗꯨꯅ ꯆꯥꯝꯊꯣꯛꯂꯦ꯫ "ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ꯫ ꯂꯩꯁꯅꯥꯗ ꯈꯔ ꯄꯤꯔꯕ ꯑꯗꯨꯒ ꯌꯨꯝꯗ ꯈꯔ ꯄꯨꯔꯕ ꯌꯥꯔꯦ꯫ ꯑꯁ ꯃꯝꯃꯤꯍꯦ ꯈꯨꯗꯩꯁꯤꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯈꯣꯏꯃꯨꯅ "ꯏꯃꯥ ꯀꯥꯏ ꯂꯩꯒꯦ?" ꯇꯥꯃꯨꯅ "ꯁꯥ ꯊꯣꯛꯎꯔꯒ ꯏꯆꯥꯗꯤ ꯏꯔꯣꯏ ꯃꯥꯜꯂꯒ ꯍꯜꯂꯛꯂꯦꯗꯅ." "ꯑꯁ ꯂꯥꯛꯇ ꯉꯥꯏꯔꯤ ꯏꯁꯧ ꯑꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯔꯗꯧꯅꯤ꯫ ꯍꯅꯨꯊꯪꯗꯨꯗ ꯀꯥꯡꯁꯣꯏ ꯁꯨꯝ ꯆꯥꯔ ꯂꯩꯕꯗꯣ ꯎꯟꯁꯥꯗꯨ ꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯑꯅꯤꯅ ꯉꯥ ꯐꯥꯕꯤꯔꯨꯕꯩ ꯋꯥꯅꯤ." "ꯉꯥꯒ ꯑꯃꯠꯇ ꯆꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯅꯣ? ꯉꯥꯒ ꯐꯥꯔꯨꯅꯨ꯫ ꯏꯃꯥꯒꯤ ꯈꯣꯏꯊꯔꯛꯂꯤꯕ ꯎꯟꯁꯥꯁꯤꯡꯁꯦ ꯃꯆꯦꯠ ꯐꯥꯒꯅꯦ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯍꯅꯨꯊꯪꯗ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥꯁꯨ ꯐꯪꯗꯕꯁꯤꯕꯨ ꯀꯩ ꯀꯥꯟꯅꯔꯨꯗꯣꯏꯅꯣ ꯍꯤꯡꯂꯒ? ꯉꯥꯒꯗꯣ ꯈꯣꯡꯕꯥꯟꯗꯔ ꯀꯩꯅꯣꯝ ꯂꯪꯊꯣꯛꯂꯨꯁꯣ꯫ ꯅꯨꯄꯤ ꯊꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯀꯨꯝꯗꯅ ꯂꯩꯅꯦ꯫ ꯂꯨꯅ ꯅꯥꯟꯅ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯔꯗꯤ ꯅꯇꯨꯗꯣ ꯐꯪꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯔꯗꯅ ꯀꯅꯥꯅꯕꯨ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯅꯅꯥꯛꯇꯒ ꯆꯪꯁꯤꯜꯂꯗꯤ ꯋꯥꯟꯊꯒꯦꯕꯨ ꯇꯧꯏꯅꯦ ꯃꯅꯝꯗꯣ ꯏꯕꯨꯡꯉꯣ." "ꯃꯥ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯑꯩꯅ ꯈꯣꯡꯕꯥꯟ ꯂꯨꯄꯥ ꯂꯨꯝꯃꯤꯁꯦ ꯅꯨꯄꯤ ꯂꯥꯡꯊꯥꯛꯏꯕꯅꯤꯅꯦ꯫ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥꯅ ꯈꯪꯗꯕꯩꯅꯤ." "ꯍꯣ ꯆꯍꯤꯗꯨꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯅꯦ ꯅꯪꯅ ꯊꯥꯛꯏꯕ ꯂꯥꯡꯗꯣ ꯀꯅꯥꯝꯇ ꯊꯨꯔꯔꯣꯏꯌꯦ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯐꯨꯔꯥꯒ ꯁꯥꯔꯨꯔꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯣꯏꯔꯣꯏꯌꯦ." "ꯑꯁ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯅꯤꯅꯦ." "ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯅꯪꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯨ ꯂꯨꯝꯂꯦ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ." "ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯅ ꯑꯃꯨꯛ?" "ꯏꯃꯥꯁꯨ ꯃꯤꯠ ꯄꯥꯜꯂꯦ ꯅꯨꯡ ꯆꯥꯗꯤꯌꯦ ꯆꯥꯛ ꯆꯥꯏꯌꯦ ꯏꯕꯨꯡꯉꯣ." "ꯑꯣ ꯍꯣꯏ ꯐꯔꯦꯁꯦ ꯈꯪꯂꯗꯤ꯫ ꯑꯗꯣ ꯑꯩ ꯂꯩꯁꯅꯥꯒꯤ ꯉꯥ ꯁꯔꯨꯛ ꯈꯤꯇ ꯊꯤꯜꯂꯨꯈꯤꯒꯦ." "ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯦ꯫ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗꯨꯗꯅꯦ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯣꯏꯔꯣꯏꯗꯕꯗ ꯈꯨꯖꯥꯝ ꯑꯣꯏꯅ ꯍꯩꯖꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ." ꯈꯣꯏꯃꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗ ꯀꯧꯔꯛꯏ꯫ "ꯏꯇꯩꯃ ꯂꯩꯁꯅꯥ ꯆꯥꯛ ꯊꯣꯡꯂꯕꯣ?" ꯏꯕꯦꯝꯆꯥꯅ "ꯍꯩꯃꯥ ꯈꯣꯏꯃꯨ ꯀꯔꯤꯅꯣꯅꯦꯍꯦ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯅꯤꯡ ꯊꯣꯡꯗꯩ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯃꯥꯡꯂꯣꯝꯗꯒꯤ ꯅꯤꯡꯊꯤꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯂꯩꯈꯣꯝꯋꯣ ꯂꯩꯅꯥꯋꯣ ꯑꯁ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯨ ꯏꯃꯨꯡꯁꯤꯗ ꯂꯩꯈꯣꯝꯗꯣ ꯂꯣꯏꯅ ꯇꯩꯕ ꯇꯥꯔꯦ." ꯈꯣꯏꯃꯨꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯣꯏꯒꯤ ꯉꯥ ꯊꯤꯟꯕꯤꯔꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯄꯣꯏ ꯀꯩꯅꯣꯕꯨ ꯃꯣꯏ ꯈꯜꯂꯤꯁꯦ? "ꯍꯣꯏ ꯏꯇꯩꯃ ꯑꯩꯗꯣ ꯂꯩꯁꯅꯥꯒꯤ ꯉꯥ ꯈꯔ ꯊꯤꯜꯂꯛꯄꯅꯤ." ꯀꯗꯥꯏ ꯍꯤꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯉꯥꯁꯦ ꯍꯦꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯈꯣꯏꯃꯨ ꯅꯪ ꯃꯣꯠꯄ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯝꯒꯦꯔꯣ? ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯂꯨꯔꯕꯗꯤ ꯆꯥꯛ ꯆꯥꯕꯗ ꯉꯥꯍꯤꯡ ꯃꯅꯝꯗꯣ ꯑꯃꯨꯛ ꯍꯩꯅꯔꯔꯣꯏ." "ꯑꯧ ꯏꯇꯩꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯉꯥꯗꯨ ꯁꯦꯝꯂꯒ ꯂꯣꯏꯔꯗꯨꯅ "ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥꯁꯦ ꯁꯤꯗ ꯂꯩꯔꯤ꯫ ꯂꯩꯁꯅꯥ ꯇꯥ ꯈꯣꯏꯃꯨ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ "ꯑꯩꯕꯨ ꯏꯔꯨ ꯂꯨꯈꯤꯗ꯭ꯔꯣꯅꯦ? ꯏꯪꯕꯅꯁꯨ ꯂꯣꯏ꯫
ꯌꯦꯔ ꯀꯩꯒꯤ ꯂꯨꯗꯣꯏꯅꯣꯗ ꯐꯗꯤꯁꯨ ꯆꯣꯠꯍꯜꯂꯒ ꯑꯃꯣꯠꯄꯁꯤꯡꯁꯦ ꯇꯩꯊꯣꯛꯂꯒ ꯍꯦꯛꯇ ꯇꯣꯛꯂꯒꯦ ꯈꯨꯗꯩꯁꯤꯅ ꯍꯣꯡꯗꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯗꯤꯗꯨꯅ ꯅꯥꯟꯊꯣꯛꯂꯒ ꯈꯨꯗꯩ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯄꯣꯝꯕꯤ ꯑꯃ ꯏꯜꯂꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯐꯨꯡꯒꯥꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯂꯩꯅꯥꯡ ꯃꯅꯝꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯔꯨ ꯂꯨꯗ꯭ꯔꯕꯣ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯏꯔꯨꯔꯗꯤ ꯅꯥꯔꯅꯤꯅ ꯇꯧꯕꯅꯦꯃ ꯇꯩꯊꯣꯛꯂꯒ ꯇꯣꯛꯂꯤ ꯍꯦꯔꯥ ꯅꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯈ꯭ꯔꯗꯨꯕꯨ ꯇꯩꯊꯣꯛꯂꯒ ꯇꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯥꯔꯣꯝꯗꯨꯗꯁꯨ ꯂꯩꯈꯣꯝ ꯌꯥꯝꯅ ꯄꯛꯂꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯅꯦ ꯅꯪꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯤꯁꯤꯡꯗꯨꯅ ꯊꯥ ꯐꯥꯅ ꯆꯠꯇ꯭ꯔꯤꯕꯗꯣ ꯌꯦꯡꯉꯨ ꯈꯨꯅꯤꯡꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯏꯕꯗ ꯂꯣꯏꯔꯦ ꯀꯝꯂꯥꯛ ꯌꯧꯔꯦ ꯔꯤꯄꯤꯠ ꯌꯦꯡꯉꯨ ꯈꯨꯅꯤꯡꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯏꯕꯗ ꯂꯣꯏꯔꯦ ꯀꯝꯂꯥꯛ ꯌꯧꯗꯣꯔꯤ ꯈꯨꯖꯤꯟꯒꯗꯨꯅ ꯀꯛꯏꯅ ꯃꯨꯁꯤꯟꯅ ꯍꯦꯛ ꯃꯨꯕꯁꯤꯕꯨ ꯀꯔꯝꯕ ꯄꯥꯈꯪꯗ ꯇꯧꯔꯝꯒꯗꯕꯒꯦ ꯏꯕꯨꯡꯉꯣ ꯏꯆꯥꯅꯦꯒ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯗꯨꯛ ꯃꯣꯠꯄ ꯑꯁ ꯍꯌꯦꯡ ꯑꯌꯨꯛ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯒ ꯑꯣꯏꯅ ꯂꯨꯔꯒꯦꯕ ꯈꯪꯗ꯭ꯔꯦ ꯏꯃꯥꯗꯤꯅꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ ꯅꯪꯅ ꯅꯨꯄꯤꯒ ꯊꯤꯔꯛꯈꯤꯅꯦ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯀꯦꯗꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯣꯡꯅ ꯐꯧꯅ ꯅꯥꯛꯇ ꯂꯩꯅꯤꯡꯉꯣꯏ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯅꯀꯣꯛꯇꯨꯅ ꯂꯨꯄꯧ ꯉꯥꯛꯇ ꯏꯃꯥꯅꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯧꯕ ꯍꯪꯒꯣꯏꯔꯦꯗ ꯌꯥꯔꯦ ꯆꯥꯛ ꯂꯥꯝꯃꯤ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯃꯥꯒꯤꯗꯤ ꯂꯩꯁꯅꯥ ꯂꯩꯔꯦ ꯈꯟꯅ ꯍꯔꯥꯎꯅꯗꯨꯃꯛ ꯂꯩꯖꯩ ꯀꯦꯅꯤꯅꯥꯅꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯇꯁꯦꯡꯅ ꯈꯨꯃꯨ ꯊꯣꯛꯄ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯩꯁꯅꯥ ꯆꯍꯤ 10ꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯈꯣꯏꯃꯨꯅ ꯆꯍꯤ 95ꯒꯤ ꯄꯥꯈꯪꯅꯤ ꯀꯔꯝꯅꯕꯨ ꯄꯨꯡꯕꯥ ꯁꯦꯝꯂꯨꯒꯅꯤ ꯌꯥꯗꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯃꯣꯠꯈ꯭ꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯃꯉꯣꯟꯗ ꯀꯔꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯂꯩꯔꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯑꯃꯗ ꯈꯣꯏꯃꯨ ꯈꯨꯗꯩ ꯑꯃꯅ ꯃꯩ ꯇꯥꯈꯠꯇꯨꯅ ꯁꯦꯠꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯝꯂꯤ ꯂꯩꯁꯅꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯂꯩꯁꯅꯥ ꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯇꯥꯁꯤꯡꯒ ꯊꯣꯏꯕꯤꯅ ꯏꯇꯥ ꯈꯨꯔꯥ ꯈꯣꯏꯃꯨꯁꯦ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤꯀꯣ ꯂꯩꯁꯅꯥꯅ ꯑꯩꯅꯗꯤ ꯀꯣꯏꯇꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯅꯨꯕꯁꯤꯅ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯈꯣꯏꯄꯥꯕꯅ ꯆꯍꯤ ꯑꯃꯈꯛ ꯍꯜꯂꯦ ꯍꯥꯏꯕꯅꯤ ꯏꯃꯥꯗꯩꯗꯤ ꯈꯨꯔꯥ ꯈꯣꯏꯃꯨꯅ ꯍꯜꯂꯦ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯂꯥꯛꯄꯗ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯈꯣꯏꯃꯨꯅ ꯏꯆꯜ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯈꯨꯔꯥ ꯏꯆꯜ ꯍꯥꯏꯕ ꯑꯁ ꯇꯥꯗ ꯀꯧꯕ ꯈꯨꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯑꯩꯒꯤ ꯏꯖꯠ ꯈꯤꯇꯁꯨ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯈꯨꯔꯥ ꯊꯣꯛꯑꯗꯤ ꯈꯨꯔꯥ ꯀꯧ ꯇꯥꯕꯅꯤ ꯏꯄꯥꯒꯨꯝꯕ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯇꯥꯗ ꯀꯧꯗꯣꯏꯅꯣ ꯍꯣꯏꯁꯦ ꯐꯔꯁꯦ ꯑꯗꯣ ꯅꯣꯏꯕꯨ ꯑꯃꯨꯛꯀꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯣ ꯊꯣꯛꯂꯛ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯅꯥꯅ ꯐꯠꯊꯠꯂꯒ ꯍꯥꯏꯔꯛꯏ ꯊꯣꯛꯂꯛꯑꯔꯣꯏ ꯁꯤꯅ ꯂꯣꯏꯔꯦ ꯑꯣ ꯐꯔꯦ ꯆꯪꯉꯨ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯣꯏꯁꯨ ꯈꯣꯏꯃꯨꯗ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯕꯅꯤꯅ ꯈꯣꯏꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯝꯂꯅꯤ ꯈꯟꯖꯩ ꯈꯣꯏꯃꯨ ꯃꯥꯁꯨ ꯃꯌꯨꯝꯗꯗꯤ ꯍꯟꯗꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯁꯨꯝ ꯍꯅꯨꯁꯜꯂꯛꯑꯅꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯈꯣꯏꯃꯨꯁꯨ ꯎꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅꯗꯤ ꯈꯣꯏꯃꯨꯕꯨ ꯎꯗꯦ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯎꯏ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯎꯅ ꯅꯨꯄꯥꯗꯨꯅ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯂꯩꯁꯅꯥ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕꯗꯨ ꯎꯍꯧꯏ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯄꯥꯝꯖꯕ ꯈꯛꯅꯤ ꯅꯨꯄꯤ ꯃꯁꯥꯗ ꯅꯨꯡꯁꯤ ꯐꯣꯡꯈꯤꯕ ꯂꯩꯇꯦ ꯆꯤꯡꯅꯖꯕꯅꯤ ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯌꯥꯅꯤꯡꯕꯗꯤ ꯀꯩꯁꯨ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯈꯪꯅꯖꯕ ꯇꯣꯝꯊꯤꯟ ꯃꯥꯅ ꯈꯣꯏꯃꯨ ꯋꯥꯈꯜꯗ ꯈꯟꯖꯍꯧꯏ ꯅꯨꯡꯉꯥꯏꯇꯅ ꯄꯨꯈ꯭ꯔꯦꯅꯤ ꯄꯤꯕꯤꯠ ꯃꯊꯤ ꯂꯦꯛꯑꯒ ꯇꯣꯛꯑꯦ ꯑꯗꯨ ꯇꯧꯏ ꯑꯁꯨꯛ ꯀꯨꯏꯅ ꯄꯤꯛꯂꯤꯉꯩꯗꯩ ꯁꯪꯖꯔꯛꯄꯁꯦ ꯏꯁꯥꯐꯥꯎ ꯏꯔꯨꯖꯕ ꯇꯟꯕ ꯑꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯍꯣꯠꯅꯈꯤꯕ ꯀꯥꯏꯔꯤꯕ ꯈꯨꯅꯤꯡꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯇ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯗ ꯀꯥꯏꯈꯤꯕꯅꯤ ꯋꯥꯎꯔꯤꯕ ꯈꯣꯡꯈꯨꯠꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯅꯤ ꯈꯨꯅꯝꯗ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯆꯦꯈꯥꯏꯔꯤꯕꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯅꯤ ꯄꯨꯝꯅꯃꯛꯁꯦ ꯔꯦꯝꯕ ꯇꯥꯔꯦꯗꯀꯣ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯗꯕꯅ ꯇꯊꯤ ꯉꯥꯡꯂꯛꯀꯗ꯭ꯔꯅ ꯁꯨꯝ ꯆꯤꯟꯁꯦ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯉꯩꯗꯅꯦꯕ ꯉꯁꯤꯗꯤ ꯃꯊꯤ ꯑꯣꯏꯅ ꯂꯦꯛꯑꯒ ꯇꯣꯛꯏ ꯈꯣꯏꯃꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯩꯁꯅꯥꯅ ꯀꯩꯅꯣꯕ ꯍꯥꯏꯔꯛꯑꯣꯕ ꯃꯔꯝꯗꯣ ꯃꯤꯅ ꯃꯇꯝ ꯋꯥꯠꯂꯤ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯇꯣꯝꯊꯤꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯁꯦ ꯀꯅꯥꯒ ꯅꯛꯁꯤꯟꯅꯩ ꯀꯅꯥꯅ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ
ꯏꯁ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯈꯪꯂꯕ ꯑꯩꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯇꯣꯔꯤꯒꯦ? ꯑꯗꯨꯗꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯪ ꯈꯪꯗꯦ? ꯂꯩꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯅ ꯅꯣꯛꯆꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁ ꯍꯅꯨꯕꯗꯨ ꯑꯣꯏꯔꯦ ꯅꯪ ꯍꯥꯏꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯍꯅꯨꯕꯅꯦꯍꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯗꯩꯁꯨ ꯍꯟꯕꯅꯦ ꯍꯅꯨꯕꯗꯨꯅꯅꯦ ꯄꯥꯈꯠꯂꯤꯁꯦ ꯃꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯄꯥꯝꯕꯅꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯁꯦ ꯐꯥꯈ꯭ꯔꯗꯤ ꯃꯥꯡꯖꯍꯧꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯩ ꯈꯛꯇ ꯍꯣ ꯑꯩꯅ ꯌꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯒ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯅꯨꯄꯤ ꯐꯥꯕ ꯉꯝꯄꯣꯟꯇꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯆꯦꯟꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯆꯦꯜꯂꯤꯁꯦ ꯁꯤꯅ ꯅꯥꯈꯩ ꯁꯦꯡꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯈꯣꯏꯃꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯥꯟꯀꯥꯏꯕꯤ ꯃꯃꯥꯗꯨꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯆꯥꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯆꯥꯅꯤ ꯏꯆꯥ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯏꯆꯥꯒꯤ ꯃꯅꯝꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯏꯆꯥꯅ ꯃꯥꯡꯈ꯭ꯔꯁꯨ ꯊꯤꯕꯗꯅꯦ ꯀꯩꯁꯨ ꯂꯨꯅ ꯊꯣꯛꯂꯣꯏ ꯐꯅ ꯂꯥꯞꯅ ꯂꯩꯔꯁꯨ ꯏꯆꯥꯒꯤ ꯃꯅꯝꯗꯤ ꯂꯥꯞꯅ ꯑꯗꯨꯝ ꯄꯥꯏꯔꯛꯑꯦ ꯑꯗꯣ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ? ꯃꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯔꯗꯣꯏꯔꯣ? ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯨꯝꯕꯗꯣ ꯂꯧꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯔꯣ? ꯀꯅꯥꯝ ꯍꯦꯛ ꯂꯩꯇ꯭ꯔꯕꯣ ꯏꯆꯥꯒꯤ? ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯁꯒꯣꯜ ꯃꯃꯥꯡꯗꯨꯗ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯦ ꯆꯦꯟꯕꯨ ꯆꯦꯟꯗꯦ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯆꯦꯟꯈ꯭ꯔꯅꯤ ꯐꯅ ꯀꯨꯏꯅꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥ ꯑꯗꯩꯗꯤ ꯆꯤꯟꯈꯥ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯂꯅꯤ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗ ꯘꯤꯗꯣ ꯑꯃꯨꯛ ꯍꯩꯖꯤꯟꯕꯤꯔꯛꯑꯅꯨ ꯍꯥꯍꯥ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯅꯪꯒꯤ ꯀꯣꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯏꯃꯥꯗꯤ ꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯒꯦ ꯏꯃꯥ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯣ ꯅꯪ ꯊꯃꯣꯏ ꯀꯥꯏꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯆꯪꯗꯣꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯕ ꯂꯦꯞꯇꯦ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤꯀꯣ ꯏꯆꯤꯟꯁꯤꯅ ꯍꯥꯎꯅ ꯆꯥꯒꯗꯕ ꯉꯥꯗꯨ ꯐꯥꯎ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕꯅꯤꯀꯣ ꯍꯦꯔꯥ ꯃꯥꯅ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯒ ꯑꯩꯅ ꯃꯥꯒꯤ ꯈꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯦ ꯁꯨꯝ ꯂꯤꯁꯤꯜꯂꯛꯑꯗꯤ ꯈ꯭ꯋꯥꯡ ꯀꯣꯟꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯏꯃꯥꯁꯤꯁꯨ ꯁꯤꯗꯣꯔꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯁꯤꯔꯝꯂꯗꯤ ꯏꯃꯥ ꯁꯤꯕꯩ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯔꯗꯤ ꯍꯦꯟꯅ ꯆꯍꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯁꯦ ꯁꯦꯝꯗꯣꯛꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯈꯣꯏꯃꯨ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯤꯖꯨꯗꯤ ꯃꯃꯥ ꯇꯥꯃꯨꯅ ꯇꯧꯈ꯭ꯔꯕꯁꯨ ꯑꯇꯩ ꯊꯕꯛ ꯄꯨꯝꯕꯗꯤ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯤ ꯈꯨꯅꯤꯡꯁꯨ ꯀꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯠꯂꯨꯕ ꯀꯣꯏꯔꯨꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯕꯨ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯂꯧꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯠꯇꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒ ꯌꯦꯡꯅꯔꯨꯕꯗ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯧ ꯍꯜꯂꯛꯄꯤꯒꯨꯝꯕ ꯉꯥꯛꯇꯅ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯕꯅꯅꯤ ꯈꯣꯏꯃꯨꯅ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥ ꯍꯥꯏꯗꯣ ꯑꯣꯏꯗꯨꯅ ꯁꯨꯝ ꯂꯣꯏꯔꯗ꯭ꯔꯅꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯈꯣꯏꯃꯨ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯇꯝꯅ ꯍꯦꯟꯗꯣꯔꯛꯂꯕꯗ ꯆꯥꯡꯌꯦꯡ ꯀꯌꯥꯅ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯗ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ ꯃꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯈꯣꯏꯃꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯁꯈꯤꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ ꯁꯈꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯅꯠꯇ꯭ꯔꯅꯦ ꯑꯧ ꯃꯥꯅꯦ ꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯆꯥ ꯀꯌꯥ ꯁꯨꯔꯦ ꯈꯣꯏꯃꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯃꯥꯏꯗꯨ ꯈꯪꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯁꯈꯤ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯁꯈꯤ ꯃꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯅꯨꯡꯉꯥꯏꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯏꯅꯦ ꯑꯩ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯤꯗ ꯍꯩꯃꯥ ꯅꯪꯕꯨ ꯐꯅꯗꯤ ꯂꯤꯔꯦꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯅꯥꯝꯇ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤꯕꯣ ꯑꯗꯨꯛ ꯋꯥꯔꯤꯗꯨꯕꯨ ꯏꯃꯥꯏꯄꯦꯝꯃ ꯏꯅꯦ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯖꯔꯨꯅꯦꯒꯦ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯁꯛꯀ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯏꯅꯦ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯅꯤ ꯃꯌꯣꯜ ꯀꯪꯂꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯅꯦꯅ ꯃꯌꯣꯜ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯍꯟꯕꯤꯒꯗꯧꯔꯤ ꯏꯅꯦꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯁꯈꯤꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯔꯦꯝꯅꯔꯤꯕꯅꯤ ꯂꯛꯅꯒꯦ ꯈꯟꯅ ꯂꯛꯅꯔꯤꯕꯅꯤ ꯍꯌꯦꯡꯁꯦ ꯍꯦꯛ ꯎꯅꯔꯣ ꯏꯅꯦꯅ ꯁꯤꯜꯂꯒꯦ ꯈꯣꯏꯃꯨ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯁꯈꯤꯁꯨ ꯈꯣꯏꯃꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ
ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ? ꯏꯅꯦ ꯑꯩꯁꯦ ꯆꯍꯤ 94 ꯍꯥꯏꯔꯦ꯫ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯂꯤꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯌꯥꯔꯛꯑꯔꯣꯏ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯕꯅꯦꯕ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯂꯤꯔꯝꯂꯦ꯫ ꯀꯅꯥꯅꯕꯨ ꯄꯥꯝꯕꯤꯅꯤꯒꯦ? ꯀꯅꯥꯝ ꯍꯦꯛ ꯐꯪꯉꯔꯣꯏ ꯏꯕꯨꯡꯉꯣ, ꯃꯪꯂꯥꯟꯒ ꯁꯥꯒꯠꯂꯨꯔꯅꯨꯀꯣ꯫ ꯈꯣꯏꯃꯨ ꯁꯈꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯅꯤ, ꯑꯗꯨꯕꯨ ꯇꯞꯊꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ ꯂꯤꯔꯦ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ꯫ ꯂꯤꯕꯗꯨꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯏꯅꯦ ꯃꯇꯨꯡꯗꯤ ꯀꯥꯏꯍꯧꯕꯤꯔꯛꯑꯅꯨ꯫ ꯁꯈꯤꯗꯤ ꯈꯣꯏꯃꯨꯅ ꯁꯥꯎꯅꯤꯡꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯩ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯈꯣꯏꯃꯨ ꯁꯥꯎꯅꯨ ꯏꯅꯦꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯄꯤꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯜꯂꯛꯄꯤ ꯑꯃꯗꯤ ꯂꯩ꯫ ꯅꯪꯕꯨ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯒꯦꯔꯥ? ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯆꯨꯛ ꯁꯥꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ꯫ ꯈꯣꯏꯃꯨ ꯍꯥꯟꯅ ꯁꯥꯎꯅꯤꯡꯂꯝꯕꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯦ ꯑꯝꯇ ꯆꯠꯈ꯭ꯔꯣ, ꯑꯍꯜ ꯑꯣꯏꯔꯁꯨ ꯈꯨꯠ ꯊꯥꯔꯛꯑꯅꯤ꯫ ꯁꯈꯤ ꯈꯣꯏꯃꯨ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯈꯣꯡꯐꯝ ꯑꯃ ꯑꯅꯤꯗꯤ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯨꯁꯨ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯆꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯕꯨꯗꯤ 4 ꯈꯛꯇꯅꯦ, ꯂꯧꯁꯤꯜꯂꯣ ꯀꯩꯅꯣ꯫ ꯈꯣꯏꯃꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯂꯧꯊꯣꯔꯛꯀꯦ ꯇꯧꯕꯗꯨꯗ ꯁꯈꯤ ꯐꯅꯦꯛ ꯃꯆꯤꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯆꯦꯟꯈꯤ꯫ ꯈꯣꯏꯃꯨꯁꯨ ꯐꯦꯅꯥꯠꯇꯨꯅ ꯁꯈꯤꯗ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯁꯈꯤꯗꯨ ꯄꯥꯟꯕ ꯐꯥꯎꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯈꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯕꯗꯨ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎ ꯊꯤꯕ ꯉꯝꯗꯕ ꯅꯪꯅ ꯂꯪꯂꯛꯂꯒ ꯄꯥꯟꯕꯤꯗꯧꯕ ꯅꯠꯇꯤꯌꯦ ꯁꯛꯇꯥ ꯊꯤ! ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯇꯥꯃꯣꯁꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯈꯣꯏꯃꯨꯒꯤ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯄꯨꯅꯕ ꯁꯦꯜꯕꯨ ꯇꯥꯟꯒꯗ꯭ꯔꯥ, ꯃꯃꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ, ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ, ꯈꯣꯏꯃꯨ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯇꯥꯃꯣꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯃꯧꯒꯤ ꯃꯁꯛꯇꯣ ꯑꯣꯟꯊꯣꯛꯅ ꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯏꯃꯤꯠꯁꯤꯗ ꯏꯃꯧ ꯍꯥꯏꯕꯗꯨꯕꯨ ꯎꯕ ꯐꯪꯗꯅ ꯂꯣꯏꯔꯗ꯭ꯔꯅꯦ ꯑꯩꯕꯣ?" ꯑꯁ ꯏꯃꯥ, ꯑꯗꯨ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯇꯟꯖꯥ ꯆꯥꯔꯗꯤ ꯏꯃꯥꯒꯤ ꯅꯃꯧꯗ ꯁꯣꯏꯗꯅ ꯄꯨꯔꯛꯇꯣꯏꯅꯤ꯫ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ, ꯏꯃꯥ ꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯀꯩꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ? ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯐꯒꯠꯄ ꯀꯧꯕ ꯅꯥꯏꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗ꯭ꯔꯦ, ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯕꯗ꯫ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯥ 2 ꯈꯛꯇꯃꯛ ꯊꯦꯡꯅꯔꯒ ꯆꯦꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯝꯃꯨꯕꯅ "ꯊꯣꯏꯕꯤ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯌꯧꯒꯗꯧꯔꯦꯀꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤꯀꯣ?" ꯊꯣꯏꯕꯤꯅ "ꯄꯥꯝꯃꯨꯕ, ꯅꯅꯥꯛꯇ ꯂꯦꯡꯗ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯇꯨꯡ ꯏꯟꯅꯖꯔꯛꯂꯕꯅꯦ꯫ ꯄꯥꯝꯃꯨꯅ ꯁꯨꯝ ꯂꯥꯡꯒꯤ." ꯉꯥꯏꯈꯣ, ꯅꯪꯅ ꯄꯥꯝꯃꯨꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯡꯂꯥ? ꯅꯠꯇ꯭ꯔꯒ ꯃꯤꯅ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯏ ꯄꯥꯝꯃꯨꯕꯗꯨꯔꯥ? ꯍꯣ, ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯍꯥꯏꯔꯤꯕꯅꯦ꯫ ꯏꯄꯨꯔꯣꯏꯕꯗꯕꯨ ꯀꯔꯝꯅ ꯃꯤꯡ ꯁꯤꯖꯤꯟꯅꯗꯧꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯝꯃꯨꯕ ꯀꯧꯔꯅꯨ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯀꯧꯔꯣ꯫ ꯍꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ! ꯈꯣꯏꯃꯨ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯁꯒꯣꯜ ꯊꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯇꯣꯡꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ꯭ꯔꯥ ꯍꯥꯏꯁꯨ ꯊꯧꯗ, ꯂꯦꯞꯄ꯭ꯔꯥ ꯍꯥꯏꯁꯨ ꯂꯦꯞꯇ, ꯅꯣꯝꯍꯧ ꯆꯠꯂꯒ ꯅꯣꯛꯈꯦꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗꯗꯤ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯈꯣꯏꯃꯨꯅ "ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯊꯧꯒꯦꯒ ꯊꯧꯈ꯭ꯔꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ." ꯊꯣꯏꯕꯤꯅ "ꯑꯗꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯅꯣ ꯅꯨꯡꯁꯤꯕ?" 35. "ꯑꯩ ꯊꯥꯖꯗꯦ, ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛꯇꯤ꯫ ꯏꯕꯥꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ, ꯋꯥ ꯂꯣꯠꯅꯒꯨꯝꯁꯦꯕ, ꯑꯩꯁꯨ ꯍꯥꯏꯗꯣꯛꯇꯣꯏꯅꯤ." ꯍꯣꯏꯁꯦ, ꯀꯩꯗꯧꯋꯦꯒꯦ ꯑꯩꯁꯦ? ꯅꯨꯄꯥꯅ ꯆꯍꯤ 6-7 ꯍꯟꯕꯗꯣ ꯅꯨꯄꯤꯗꯒꯤ, ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯦ꯫ ꯑꯗꯨꯏ ꯍꯥꯏꯖꯤꯟꯈ꯭ꯔꯦ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯅꯨꯡꯁꯤꯗ꯭ꯔꯅꯦ? ꯃꯥꯒꯤ ꯅꯨꯄꯤꯗꯩ ꯅꯨꯄꯥꯅꯒ ꯆꯍꯤ 6-7 ꯍꯟꯕꯗꯣ? ꯊꯣꯏꯕꯤꯗꯤ ꯄꯥꯝꯃꯨꯕꯅ ꯆꯍꯤ ꯂꯣꯠꯂꯤꯕꯗꯨ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯑꯉꯥꯡ ꯁꯥꯔꯤꯕꯣꯏ ꯈꯟꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯏꯁ, ꯑꯁꯤꯒꯤꯕꯨ ꯂꯣꯠꯂꯤꯌꯦ, ꯀꯣꯛ ꯍꯥꯏꯗꯣꯛꯂꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯆꯍꯤ 19 ꯍꯥꯏꯔꯤꯗꯣ ꯍꯥꯏꯖꯤꯟꯕꯅꯦ, 39 ꯁꯨꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯣꯛꯆꯩ꯫ ꯄꯥꯝꯃꯨꯕꯗꯤ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ
ꯁꯒꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯍꯜꯂꯒ ꯑꯝꯇ ꯀꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯍꯤ 38 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯨꯝꯃꯣꯕ ꯊꯣꯏꯕꯤꯁꯨ ꯀꯨꯝꯃꯤ ꯑꯁꯣꯝꯗ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯈꯣꯏꯃꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩꯁꯦ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯄꯥꯈꯪꯅꯤ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯦ ꯑꯣꯏꯅ ꯂꯣꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ ꯑꯩꯅꯗꯤ ꯑꯩꯁꯦ ꯆꯦꯜꯂꯕꯅꯤꯅ ꯂꯩꯀꯥꯏꯗ ꯋꯥ ꯂꯧꯔꯝꯂꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗ ꯆꯪꯗꯣꯏꯅꯣ ꯉꯥꯏꯈꯨꯑꯣ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯕꯨ ꯊꯅꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯀꯞꯂꯤ ꯈꯣꯏꯃꯨꯁꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯃꯝꯅꯕ ꯐꯥꯎꯔꯗꯨꯅ ꯀꯞꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯀꯧꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯂꯝꯕꯤꯁꯤꯗ ꯐꯖꯗ꯭ꯔꯤ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯊꯣꯏꯕꯤ ꯑꯁꯨꯃꯛ ꯀꯞꯇꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅꯗꯤ ꯏꯃꯥ ꯍꯣꯏꯗ ꯑꯩꯁꯦ ꯆꯦꯜꯂꯨꯔꯗꯣꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯂꯩꯀꯥꯏꯗꯁꯨ ꯊꯦꯡꯅꯕ ꯏꯅꯦ ꯏꯅꯝꯃ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯦꯜꯂꯨꯔꯅꯤꯅ ꯍꯥꯏꯔꯝꯂꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯦ ꯀꯩꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯊꯣꯏꯕꯤ ꯇꯞꯊꯔꯒ ꯃꯥꯅ ꯆꯍꯤ 35 ꯁꯨꯔꯦ ꯍꯥꯏꯖꯤꯜꯂꯒ ꯀꯣꯏꯕꯤꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥꯗ ꯆꯍꯤ 30 ꯍꯦꯟꯅ ꯍꯥꯏꯔꯗꯤ ꯄꯥꯝꯕꯤꯔꯔꯣꯏꯅ 38 ꯍꯥꯏꯖꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯁꯦ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔ ꯃꯥꯜꯂꯦꯅ ꯑꯁꯦꯡꯕ ꯆꯍꯤ ꯍꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯦꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯈꯣꯏꯃꯨꯗꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯅꯣꯛꯄ ꯈꯥꯡꯂꯤ ꯊꯣꯏꯕꯤꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯣꯏꯒꯦ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯛꯁꯦ ꯀꯔꯝꯅ ꯎꯠꯂꯨꯗꯣꯏꯅꯣ ꯇꯣꯛꯑꯁꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯀꯩꯅꯣ ꯍꯥꯏꯔꯨꯗꯣꯏꯁꯦ ꯑꯩꯒꯤ ꯁꯛꯁꯦ ꯀꯅꯥꯝꯇꯗ ꯎꯠꯄ ꯉꯝꯂꯔꯣꯏꯌꯦ ꯑꯩꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯤꯅ ꯂꯩꯔꯝꯂꯤꯕꯅꯣ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯍꯦꯔꯥ ꯆꯍꯤ 30 ꯈꯛ ꯍꯦꯟꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯍꯤ 90 ꯑꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯂꯕ ꯑꯩ ꯐꯥꯎꯕ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯅꯪꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯇꯜꯂꯒꯅ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯒꯦ ꯑꯗꯨꯗ ꯆꯦꯜꯂꯨ ꯀꯅꯥꯅꯣ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯔꯛꯀꯅꯤ ꯃꯥꯁꯨ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯄꯥꯈꯪꯅꯦ ꯃꯥꯁꯨ ꯍꯣꯏ ꯑꯩ ꯀꯔꯤꯁꯨ ꯆꯤꯜꯍꯥꯎ ꯊꯤꯖꯔꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯦꯟꯕ ꯄꯥꯝꯃꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯑꯗꯣ ꯑꯁꯦꯡꯕ꯭ꯔꯣ ꯀꯅꯥꯅꯣꯕ ꯅꯨꯄꯥꯗꯣ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯅꯪ ꯄꯥꯝꯗꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯍꯣꯏ ꯑꯩꯒꯤ ꯑꯁꯨꯛ ꯆꯤꯔꯕ ꯇꯟꯖꯥꯁꯤꯗ ꯄꯥꯝꯗꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯨ ꯀꯅꯥꯅꯣ ꯑꯩꯅꯦ ꯅꯪꯅꯦꯕ ꯄꯥꯝꯗ꯭ꯔꯗꯤ ꯀꯥꯏꯗꯦꯗ ꯅꯪꯅ ꯏꯀꯥꯏꯒꯗꯕꯗꯣ ꯑꯗꯨꯏ ꯈꯜꯂꯒ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯆꯍꯤ ꯀꯌꯥꯅꯦꯕ 94 ꯆꯪꯉꯛꯏꯅꯦ ꯍꯥꯏꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯣ ꯄꯥꯝꯃꯦꯍꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯄꯥꯝꯗꯕ ꯌꯥꯔꯤꯕꯣ ꯑꯩꯕꯣ ꯑꯗꯣ ꯂꯤꯗꯤ ꯂꯤꯔꯦꯍꯦ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯅꯪꯁꯨ ꯑꯇꯣꯞꯄ ꯀꯩꯁꯨ ꯐꯪꯉꯔꯣꯏ ꯑꯩꯁꯨ ꯑꯇꯣꯞꯄ ꯀꯩꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯗꯤ ꯈꯨꯠꯁꯦ ꯁꯝꯂꯣꯗꯅ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯈꯣꯏꯃꯨꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯈꯣꯏꯃꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯎꯅꯤꯡꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯑꯗꯨꯃꯛ ꯁꯝꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯆꯠꯂꯤ ꯕꯤꯅꯥꯅ ꯍꯩꯃꯥ ꯈꯣꯏꯃꯨꯋꯥ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯣ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯍꯥꯟꯈꯩ ꯃꯤꯒꯤ ꯃꯤꯁꯧ ꯆꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯪꯅꯖꯕꯅꯤ ꯉꯁꯤꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯄꯨꯝꯕꯒ ꯈꯣꯏꯃꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯗꯨꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯈꯣꯏꯃꯨꯅ ꯏꯃꯥ ꯀꯥꯎꯏ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯅꯥꯔꯒ ꯂꯩꯀꯣ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯋꯥꯈꯜꯒꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯅꯣꯏꯒꯤ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯃꯛꯅꯤ ꯏꯃꯥꯗꯨ ꯅꯥꯗꯨꯅ ꯂꯩꯕꯅꯤ ꯂꯧ ꯑꯗꯨꯝ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯇꯥꯃꯣ ꯃꯃꯧꯕꯨ ꯎꯕꯗ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯧꯕꯨ ꯎꯖꯕꯗ ꯅꯥꯔꯝꯕ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯃꯧꯕꯨ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯔꯤ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯈꯨꯃꯨ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯄꯨꯝꯕ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯈꯣꯏꯔꯝꯕꯒꯨꯝꯅ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯔꯤ ꯍꯧ ꯇꯧꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ ꯑꯍꯜꯁꯤꯡꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯂꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ
ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯑꯃꯅꯤ ꯑꯁꯨꯝꯍꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯈꯣꯏꯃꯨꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯗ ꯑꯣꯏꯔꯦꯀꯣ꯫ ꯃꯄꯨ ꯃꯥꯅ ꯏꯕꯥꯅꯤꯕꯨ ꯄꯨꯡꯕꯥ ꯁꯦꯝꯂꯨꯔꯛꯑꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯀꯅꯥꯝꯇꯒ ꯊꯦꯡꯅꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯉꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅꯕ ꯍꯣꯠꯅꯔꯅꯤ꯫ ꯑꯋꯥꯠꯄ ꯄꯨꯝꯕ ꯑꯩꯅ ꯁꯨꯔ ꯅꯣꯝꯂꯒ ꯃꯦꯟꯀꯠꯀꯅꯤ꯫ ꯏꯃꯥꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯍꯜꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯀꯩꯒꯤ ꯈꯠꯅꯗꯣꯏꯅꯣ? ꯏꯃꯥꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨꯃꯛꯅꯦ ꯈꯟꯅ ꯂꯣꯏꯅꯖꯒꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯋꯥꯕ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯣ? ꯏꯃꯨꯡꯒꯤ ꯃꯅꯤꯡ ꯃꯌꯥ ꯏꯪꯈꯣꯜꯅꯆꯤꯡꯕ ꯀꯌꯥꯁꯦ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯨꯔꯛꯏ꯫ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗ ꯑꯩꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯁꯟꯇꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯁꯦꯟꯗꯣꯏ ꯑꯗꯣ ꯈꯣꯝꯕ ꯆꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯏꯃꯨꯡꯁꯦ ꯄꯨꯕ ꯌꯥꯒꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯗꯨꯗ ꯇꯥꯡꯂꯕ ꯃꯅꯤ ꯑꯃꯗ ꯈꯨꯗꯩ ꯊꯤꯔꯨꯗꯨꯅ ꯃꯃꯤ ꯁꯥꯝꯂꯨꯔꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯣꯏꯍꯜꯂꯔꯤ ꯊꯣꯏꯕꯤꯃꯥꯕꯨ ꯊꯦꯡꯅꯔꯨꯕꯗꯩ ꯈꯣꯏꯃꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯥꯃꯣ ꯃꯥꯁꯨ ꯑꯅꯥꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯤ ꯃꯃꯧꯒꯤ ꯁꯦꯕꯥꯗ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯤꯔꯣꯜꯂꯛꯂꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛꯇ ꯐꯥꯏꯕꯛ ꯑꯣꯏꯅ ꯄꯣꯛꯂꯔꯤ꯫ ꯈꯣꯏꯃꯨꯒꯤ ꯄꯨꯟꯁꯤ ꯊꯣꯏꯕꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯝꯑꯣꯟ ꯑꯣꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯔꯤ꯫ ꯊꯣꯏꯕꯤ ꯑꯄꯤꯛꯄ ꯃꯆꯥꯕꯨ ꯑꯃꯈꯛ ꯑꯣꯏꯔꯕꯗꯤ ꯃꯇꯣꯝꯇ ꯁꯦꯟꯅꯖꯕ ꯑꯗꯨꯃꯛ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯏꯕꯛ ꯑꯣꯏꯕꯅ ꯈꯣꯏꯃꯨ ꯃꯥꯁꯨ ꯌꯥꯎꯅ ꯃꯆꯥꯕꯨ ꯁꯦꯟꯅꯔꯔꯤ꯫ ꯈꯣꯏꯃꯨꯅ ꯑꯁ ꯄꯦꯜꯂꯦ ꯑꯋꯣꯏꯕ ꯃꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠꯂꯣ꯫ ꯃꯕꯣꯛꯇꯨꯅ ꯂꯥꯛꯅꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ꯫ ꯍꯧꯖꯤꯛꯅ ꯃꯌꯥꯝꯅ ꯇꯨꯝꯅꯒꯗꯕ ꯃꯇꯝꯁꯤꯗ ꯃꯃꯤꯠꯁꯤꯡꯁꯦ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯋꯥ ꯍꯦꯛꯇ ꯀꯞꯄꯛꯑꯅꯤ꯫ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩ꯫ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯃꯨꯊꯣꯛ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯐꯩꯍꯦ ꯁꯨꯃꯥꯏ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯁ ꯑꯍꯤꯡꯁꯤꯗ ꯀꯔꯤꯅꯣ ꯃꯩꯄꯥꯕꯣ? ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤꯍꯦ꯫ ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯂꯥꯡꯕꯗꯤ ꯌꯥꯕ꯭ꯔꯣ? ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯂꯥꯡꯈꯤꯗꯣꯔꯤ ꯑꯩꯁꯨ꯫ ꯍꯣꯏ ꯂꯥꯡꯍꯧꯔꯣ ꯑꯗꯨꯗꯤ ꯑꯅꯤꯁꯤꯒ ꯑꯗꯨꯝ ꯂꯥꯡꯃꯤꯟꯅꯍꯧꯔꯣꯀꯣ꯫ ꯑꯩꯗꯤ ꯇꯨꯝꯖꯔꯒꯦ ꯂꯥꯡꯅꯤꯡꯗꯦꯕ꯫ ꯂꯥꯡꯅꯤꯡꯕ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯥꯡꯍꯧꯔꯣ꯫ ꯕꯦꯕꯦ ꯏꯆꯥ ꯑꯅꯤꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯆꯥꯎꯔꯛꯇꯣꯏꯅꯣ? ꯍꯣ ꯍꯌꯦꯡꯒꯤ ꯍꯧꯔꯛꯄꯗꯅꯦ ꯆꯠꯄ ꯍꯦꯛ ꯍꯩꯖꯔꯝꯃꯖꯅꯤ꯫ ꯋꯥꯊꯤꯗꯤ꯫ ꯑꯗꯣ ꯃꯃꯥ ꯏꯆꯥ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯄꯥꯕ ꯀꯥꯏꯅ ꯀꯧꯔꯛꯑꯗꯤ ꯑꯩꯗꯤ ꯋꯥꯟꯊꯅꯤꯕꯣ꯫ ꯃꯌꯥꯒ ꯌꯥꯎꯗꯕꯤꯗ ꯌꯥꯔꯤꯒ ꯎꯔꯒ ꯅꯣꯛꯂꯛꯑꯗꯤ꯫ ꯑꯁ ꯑꯍꯤꯡꯁꯤꯗ ꯇꯜꯂꯤꯕꯣ ꯃꯄꯥ ꯅꯪꯁꯦ꯫ ꯅꯨꯄꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯁꯨꯃꯥꯏꯅ ꯏꯆꯥꯒ ꯂꯩꯔꯛꯀꯅꯤ ꯀꯥꯏꯁꯦ ꯊꯥꯖꯗꯦꯀꯣ꯫ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯃꯥ ꯇꯥꯃꯣꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯂꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯅꯦ꯫ ꯑꯍꯤꯡꯅꯦ ꯀꯥꯎꯔꯕ꯭ꯔꯣ? ꯈꯣꯏꯃꯨꯅ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯊꯤꯜ ꯑꯣꯏꯖꯔꯤꯌꯦ꯫ ꯏꯆꯥꯅꯤꯅ ꯂꯥꯡꯕ ꯁꯪꯖꯔꯤ ꯇꯨꯝꯖꯗ꯭ꯔꯤ꯫ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯇꯨꯝꯅꯅꯕ ꯇꯧꯔꯣꯅꯦ꯫ ꯈꯣꯏꯃꯨꯁꯨ ꯀꯩꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯌꯨꯝ ꯑꯃꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯇꯥꯃꯣ ꯃꯥꯁꯨ ꯃꯁꯨ ꯑꯅꯤꯕꯨ ꯁꯦꯟꯅꯖꯗꯨꯅ ꯃꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒ ꯃꯃꯧ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯕꯒꯨꯝ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫